ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅ ꯂꯝꯗꯝ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯨꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯍꯩꯁꯅꯥꯝ ꯐꯣꯔꯦꯟ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯕ꯭ꯂꯣꯀꯦꯠ ꯍꯥꯏꯕꯁꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ꯫ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯎꯪꯈꯠꯅꯔꯤꯕ ꯑꯁꯤ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯄꯤꯔꯤ꯫ ꯆꯥꯕ ꯊꯛꯄ ꯐꯪꯂꯛꯇꯕ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯛꯇꯕꯗꯒꯤ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯅꯔꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯆꯔꯝ ꯃꯦꯠꯄꯒ ꯄꯥꯡꯈꯛꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯠꯄꯗ ꯅꯠꯇꯅ ꯏꯟꯇꯔꯅꯦꯜ ꯑꯃꯁꯨꯡ ꯑꯦꯛꯁꯇꯔꯅꯦꯜ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛ ꯐꯦꯜ ꯑꯣꯏꯍꯜꯂꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯀꯥꯡꯂꯨꯞ ꯈꯔꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕꯒꯤꯗꯃꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯨꯛꯅꯔꯤꯕ ꯃꯁꯦꯜꯅ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤ꯫ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯍꯜꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯐꯨꯔꯨꯞ ꯃꯁꯦꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯃꯔꯤꯁꯤꯡ ꯑꯗꯨꯁꯨ ꯊꯗꯠꯂꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯑꯃꯨꯀꯣꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪꯁꯤꯡ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯣꯟ ꯂꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯕꯦꯡꯛꯁꯤꯡꯅ ꯑꯋꯥꯕ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯕꯦꯡꯛꯁꯤꯡꯅ ꯂꯣꯟ ꯔꯤꯀꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯄꯔꯇꯤ ꯃꯠꯂꯣꯏꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯃꯤꯆꯝꯗꯒꯤ ꯅꯝꯗꯨꯅ ꯇꯦꯛꯁ ꯂꯧꯕ ꯂꯦꯞꯀꯗꯕꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯁꯤꯡꯗ ꯁꯦꯟꯊꯪ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫